Laibak asigi railway service ta chauba ahongba purakpa oina Prime Minister Narendra Modi na Uttar Pradesh ke Varanasi dagi Vande Bharat Express train mari flag off tawduna chen bahawankre. Vande Bharat Express sing asigi manungda Banaras Khajuraho chengadaba Vande Bharat train na PM na Varanasi railway station dagi flag off tawkhe aduga Vande Bharat ke atopa train ahum aduna virtual gi khuthangda flag off tawkhe. Virtual gi khuthangda lamthakhiba train ahum aduna Lucknow dagi Saranpur, Firozpur dagi Delhi amasung Ernakulam dagi Bengaluru chengadabane train service ado haudokladuna PM Modi na Vande Bharat, Namo Bharat amasung Amrit Bharat na chingba train sing asina Indian Railways ki lakadaba generation singi yumfam oire. Indian Railways po reform tawbagi maru oiba sing palladuna Prime Minister na ngasidi Vande Bharat train sing asigi angakpa adu foreign tourist sing fawna uba fanglagani laibak asida Vande Bharat Express train chamaga humfu mathau tawri haikhe. Vande Bharat train sing flag off tawbagi thawramaduda Union Railways Minister Ashwini Vaishnaw amasung Uttar Pradesh ki Chief Minister Yogi Adityanath su saruk yakhe.